pai club manipur gi member sing amadi cryptocurrency sing da thawai yawi manipuri irecha sing bu muka hanu khurumjari asigi video asi yamna maru oiba adomna hana mi atei tegi channel lagi sumta takhidriba yamna ngaibo paw amani yamna chawba paw amani video asi loidri pawba yengiduna subscribe tawbiduna amadi like share tawbiraga kogi pai ko team gi video asi bu semjariba team member sing asi bu pukning thogat piu aduga masida season nagadoriba tam natra wahi wata sing ase khara technical oiba maramna mayamna video sibuta matamda khara munna pukning changna tabiraba haijari mayam masigi image sida yengbiu masi Facebook ta natragana Instagram YouTube channel singda uramba yare masigi picture sida harise where stellar meets pi network powering decentralized financial innovation across stellar and pi network haibani masi independent transparent and non custodial haibo haiseni ko yam maru harise masigi image sigi maram dani ngasi naina dorise prokarloinana mathang darakpada pi network amadi stellar network moi animaki integration hedi punsan bagi thawong ama punsin bagi process ama haukreba 14 October 2025 ta lauthораkiba stellar gi official X page da yaurakiba paw gi matungina moi ani gi integration process se haukreba aduga masi tok nga sunate mayamna icham chamba screenshot ama lawraga natragana mi gi video di yauraka video matik amagi screenshot lo horaga madu semtok satok laga puthorpa fake oiba news sunate tailor masagi website ta changaga dum confirm to yaurabani when integration ki process how khari base pi gi blockchain da 1.5 2.1 2.5 ena transaction thangna na incoming natraga outgoing transaction mayam ugane hairiba mayam singdo tailor ga pi ge integration tawbagi process amani transaction makhal amani masi aseng bada confirm oiraba pawni masi ki kanabna karino hebadu makhata bada yorokini pi network ka stellar ga integration tawbagi process se hojik pawbagi oina crypto world quite chawba biggest partnership ni haina lobi ai masina prithvi gi pioneer million hum fuda direct haktheng an kanaba pirani hadi integration sigi atamba londa da quite gi gyan tanaba haiba taragadi pi network se stellar gi decentralized financial infrastructure da yausan bagum ne stellar gi hadi atmosphere da magi blockchain da tension bagum ne ba stellar gi smart contract and the DeFi infrastructure the direct haktheng na pi gi blockchain siga yansen na bagum ne asi yamna chauna agreement ma manung da partnership tawbugi agreement mi yanar matung da thorakpani ko hadi masina haktheng nan kanaba pi doise stellar gi blockchain da hanadagi leramba servicing the application sing karam gamba hanadagi leramba cross border payment gumba decentralized financial tools charitable donation asset tokenization micro payment financial inclusion sigumba mayam se da pi coin su yausal laga technology season raga transaction tawba yarani masina pi do rakadaba kanabasina enclosed mainnet habdi close ecosystem gi manung dagi thorak laga world pumbada tin khebe aba world pumbagi crypto gi blockchain sing da chain khebe aba how khebe aba adugum lambi da pai si gari thodora habgumni aduga chapma na yeba stellar gi infrastructure da yausal lag pai se akhoi hingol manung dagi highway da thodora pugumni ko aduga pi network ki official sing na stellar sik maram kari ginova select tawrise masigi maram di stellar se hanadagi prithvi da power ba already high throughput and volume choba transaction handle tawbungamba regulated oiba sarkar na control tawraga thamba toina audit tawraga company asi sengena thamba yam stable oiba company emne stellar haise regulated company emne stellar ki smart contract chain je system je world ki quite choba mayamna proof oina su khangnaraba infrastructure makhalamni on performance data handle tawbasi yam super fast oiba tare high speed decentralized app mayam laise pai gi puthorok toise sigi mayam sing se handle tawbasi stellar na ilai handle tawbungam ngani habidi pai na hojik stellar si hack integration tawbadagi kari phangbaga manare technology achuba ma phangbaga manare karamba technology magi banking interoperability gumba global regulation gumba tumbasida apha apun laitana
अचौब ट्रांजेक्शन तौब ngambagi shakti yawba company amaga punsannabaga manare aduga paidi pai ina stellar ga punbadagi kanaba phangbaduma haire makha tarakbada stellar na pai ga punbasida moide kari kanai sida mupanjake stellar gi decentralized financial system sida hanadagi leirami user se atokek ni yam chawba nate aduna pai gi 60 million user se moide direct moigi customer oibaga manaraktoineba asuk yam mi masing se stellar da yawsalakpa taragadi stellar da support pirakpa taragadi moigi company dasu yam chawkhat kani aduna mutual benefit pai gi company dasu pai gi community dasu benefit leiba stellar company dasu benefit leiba aduna achawba samu ani lan changminnarajena yanaba gumbani ko masigi collaboration sigi matungda makha tarakpoine stellar na masagi company brand sing hebdi moigi makha da hangdokpa company macha macha sing se sida yamna maru oiba company ahumna moigi activity se smart contract pai ga tawna basigi matung ina upgrade tawna ba hokre masigi manungda maru oiba company ahum haragadi lomexo prasu and scoping hariba company ahum sina moigi wallet modification gumba smart contract adi integration sida thamgiba term and condition dugi matung ina moigi wallet upgrade tawba hauna khre praman oina tang 3 october gi tang 3 ta x ta lomexo na post ma thagalaki post se silere moin hai se pi network ka tailor company ga integration tawba sina tailor company da direct 60 million users direct single integration yana bachi amuktang e na bada pi gi user 60 million se verified tawba 60 million se wo salak paga manai pi na direct moi da khudol en pi paga manai moi so apik pa company de na the samcho company ni moi da gi so pi ni am kana ba phang doi hojik lomexo na matang ji de kare hai moi gi wallet se lomexo gi wallet se pi ga stellar ga integration tawna bada palli bu warol lugi matung ina parallel transaction smart contract same madam da parallel transaction yam smooth oina tawna ngai gi damakta moi gi wallet sem ba hogre wallet sem dok hogre yamna cho basuguma update kya lairi ni pai se tumina laibena te makha tarak boina ngasi gi video sigi maru oibe em hairagadi mathangal pigedoriba prasu pi network ka stellar ga integration tawbogi proof ama oina stellar gi pillar prasu oina su khangnaba koinam lai magi blockchain da pi network se search torogi yengse pi network ire enter piba matamda pi ga xlm ga swapping tawbogi transaction proof mayam ure sida ure to si parallel oina pi gi asomda stellar version 23 so testing torini pi masagi sina stellar gi manungda testing tawbuduni ulise masi proof ni facebook tagi instagram tagi single page da email na rumor oina toknga oina sandokpudu nati pi gi official na lauthoktrasu sidagi proof oina ure mayam sin manungda yamna chawba thaba ama tawri haibadu utlibani sigi development se pioneer singda yam chawna kana ba pirakani masigi effect mayam yingbiyo tha khara sida urani ahum subada tailor gi service piba haibadi ecosystem gi yawba scopuli haise scopuli se tailor gi multi functional wallet amani dugu machine trading staking defi services kayamuk pi October gi tang mapanda Scopuli gi X page the publication mathoki Pi network and Stellar XLM powering the next blockchain lead Stellar ga Pi ga pullaga next blockchain tapta yam chaun kalaga yam khumang chawsanna sanction bagi tape ama hawre habiduni big news for Pi network asi se Pi network yam chawba pawa mudi Adagi after weeks of testing, insiders confirmed that the project is preparing for mainnet expansion before the end of 2025, and this time it is powered by Stellar $XLM technology. Scopuli nahariniko. Pi project se mainnet expansion ki same sari aduga 2025 ki aroi bada expansion na se khanghaudana tawrukpa yai handakti Stellar na support tawgani haibani. Asigumba manungda mi mayam uhandana manungda Pi network ki development gi damakta lokhatiba khongthang singse manungda kayamuk leigre tambangamdi aduga Pi network ki nature amoina hana partnership oiraga kona lauthorpa hana KYB pass tawni kona mu lauthorkani adu main tawgalli adana manungda di yamna thabak kanna tawribani mayam handak
mainnet haiba kwaidagi chawba mainnet open pi network haibase external world fully open oirkadaba yam chawbi event ama wali masi December January or February thengabada adu fawbada lauthorkani tawbadabu asi lauthoktrignei mamangda pi gi maru step khara wali ahanbada stellar protocol version 23.01 sise pi gi testnet ahummak testnet 1 2 amana mainnet ahummak sida testing tawraga pass tawgadabani adugi testing du yam kana chathari hojiksi testnet 2 gi loiramdai fau changamani aduga mathangda pi gi ecosystem da hackathon haina ama tawkibado adugi competition gi mana mathum lauthokpa fast tabadu lauthokpa aduga fast tariba application singdo verify tawraga ecosystem da fully functional oina lakhanba hariba pochiga mainnet open ga matang chap manan lakani adun mayam wabiganu pi gi mamal ne miyen wakal hantabiganu pi ecosystem gi application ayamba loinamak GCB value oina $314,519 ga manalaga value hapli masina achum boy lagadi akoi khudi mak mala mal tare mathangi update ngai minabo oina matang sida mayam dagi bidai lojari thank you so much pi club manipur na yai fare